Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau. Mukhyamantri Nongthomam Biren Singh Hairi National Highway 37 da RCC thong saba loisinba asina raijya sigi tongan ba lamsing da chauna kanaba piragani. Amato iba tunglam chat amagidamang aikhoigi patsing ngak senduna thamba haibiramda malimgi pat kanba numit ngasi pangtholi amasung Uttarakhand da chathariba 39 suba National Games da Manipur chanagi takaman 13 phangduna medal teligi mari suba mafam da leiri. Mukhyamantri Nongthomam Biren Singh na hairi irang turel gi mathakta saba anoba RCC thong saba loisinba asina raijya sigi oina tongan ba lamsing da chauna kanaba piragani. Social media thagatpa warol amada Mukhyamantri na hai mamang sahida thokiba ising ichauna maram oiduna hana lairamba Belly Bridge ningkhai kibadagi anoba RCC thong asi saba haurakibani. Thong asi saba loiba asina raijya sigi oina highway infrastructure gi lamda achoba pandup ama oiragani. Mukhyamantri na hai National Highway 37 da nauna saba makru amasung barak thongsu loisin kiba asi highway singi infrastructure sing fagaranaba sarkar na laukiba phirep singi manungda amani. Thong sing semgalakpa asina connectivity karbar gi thabak thorom sing sathok sasin amasung tourism gi lamda chauna khudong saba pibada natana raijya sigi chakhot lambida hena khudong sahalagani. Amarom da Mukhyamantri na Bishnupur Jila gi Phubala da semgat saugaliba prefabricated yumsing gi phibam yengsin kre. Social media da thagatpa warol amada Mukhyamantri na hai haujik tholiba irang asina maram oiduna lanjena duna riba miyoi singbu leifam chafam yauna matamga chunaraba infrastructure phangan ba haibasi sarkar asigi khwaidigi mangjil thana paikakadaba thabakni. Khongsat aduda Moirang Kendra gi MLT ai Santi Swaruk yakhi. Amato iba tunglam chat amagidamak aikhoigi patsing ngak senduna thamba haiba hiramda malimgi pat kanba numit ngasi pangthokli. Manipur asu numit asi Directorate of Environment and Climate Change na sinduna Imphal gi Kanchipur da leiba laisang hiden da pangthokani. Thauramda Mukhyamantri Nongthomam Biren Singh Forest Environment amasung Climate Change Mantri Thongam Biswajit amasung MLA Karam Syam saruk yagani. Thauramdugi saruk amoina Wetlands of Manipur Volume 1 phongani. World Wetland Day ga mari lenana pangthokiba Rise Haki Symposium Poster Competition na singbada makok matang takraba singda mana mathum bien tokkani. Manipur gi hojik oiriba park ki matang da Rise gi Directorate of Environment and Climate Change ki Director T Brajakumar hai malem gi oino honglakliba climate change ki phibam asi phagarana ba honabada wetland singi achoba thogdang lei. Maramasina wetland bu ngak senduna amadi yokhatnabagi tangai phadaba adu khaminanaba tangai phadaba lei. Manghai sarkar asina raijya sigi tongan mapam sing da lairiba pat sing yokhatnaba thorang kaya paikhatli. National Wetland Atlas Space Application Center na English sing ani tarada puthokiba report ki matungina raijya sida hectare 2.2 dagi hena chawba pat sama kuntra mari lei. Masigi manungda pat marfudra tareti State Remote Sensing Application Center ga loinana digital mapping tawba lore. Sri Brajakumar hai masigi manungda part kunithoi di print documentation tawduba loiduna Bharat Sarkar da technical report thakre. Part kunithoi asigi manungda part taret Manipur Sarkar na athuba matamda wetland category da notified tawna bohonari. Mangnai part taret asigi manungda part mari Kangpokpi da leiba Jaimeng Imphal East Yaral part Bishnupur da leiba Uttra part Thawal amasung Imphal East Jila gi lonabada leiriba Waithau Phumno part Kendra Sarkar gi matenga loinana semgat sagatpagi thabak paikhatle. National Wetland Atlas Space Application Center na puthokiba report 2020 phongkibasi matungina Manipur gi patsi koi hectare 2.25 tagi hena sawdungba patsing si chama kunthra mari ni chama kunthra mari mungda pat mogdra ka tareti koi remote sensing application center ga loin koi digital mapping tobol loire adu matungda koi pat kungani thoidi khangala kanda madugi brief documentation and technical report to koi already government india koi submit tawjagre hariba pat kun thoido adugi manungda pat tare namadi khangalaga state government amadu wetland category notify tawna process ta koi yam kana Kumbang Chapsin Junctionly, two Matum machine notified over Sweden Gamagani, High Part Tareti, the Part Marie Amadi, Kamputa Labor Jaiming Patsimane, Imphalista Labor Yaril Patsimane, Bishanputa Labor Utrapane, Amadi, Tawal, Amadi Imphalska Lona Labor, White of Pumnum Part Aribus in the Part Mari Simadi, Hoji Government Jagi Santa Makada, the Assistance Pibira Kanda, we integrated management plans of Kana, Tabuk on Tuksari.
Sparse leprosy gi matang na miyam punna bahap tamina na bahonarasi leprosy gi matang da leiriba aranba wakalonsing thadok na si mioi ama phawba leprosy na nahanda ba haibiramda Sparse Leprosy Awareness Campaign Slack lisingani kunmanga ga mari lenana ngasi ayuk cycle rally ama lamthakre cycle rally adu Doctors on Pedals amadi Indian Medical Association Manipur State Branch na punna sinbani cycle rally adu Imphal gi Lamphel Pataleba Medical Directorate Complex gi Haksel Mantri Dr. Sapam Ranjan Singh na lamthaki Imphal gi Khabai Sod leba American Oncology Institute Babina Specialty Hospital amasung Bishnupur Police anina kusamadana nomagi obalem na layang bigi kem ama ngarang Bishnupur jila da pangthokre mioi cham hena saruk yakiba kem aduda test kaya su pangthokki Krisi Bigyan Kendra KVK Senapati gi kumapan suba Scientific Advisory Committee gi mifam ngarang Senapati gi Don Bosco College maram da pangthokre mifam aduda English ngani kunmari kunmanga gi annual report amasung English ngani kunmanga kuntaruki annual action plan gi presentation sing puthokki Raja sigi thogdok wathok kaya da miyambu lusingduna Raja sigi dama achoba thogdang laurambi poirei leimarol meira paibi apunba Manipuri lusingbi oirambi ima kombi leikidabagi kunmathoi suba ningsing thorom ngarang Lamphel supermarket leiba ima asigi taphamda pangthokre tabilba pawasi Akashbani Imphal degini Uttarakhand chathariba kuntrani pansuba National Games da Manipur sanagi takaman taramathoi lupagi mapan amasung senjengi mari puna takaman kunmari phangduna medal teligi mari suba mafamda leiri Wusu masangda Manipur sanagi taret lupagi nipan amasung senjengi ani puna takaman taret lauki weightlifting da sanagi ani amasung senjengi takaman ani puna takaman mari amasung triathlon da sanagi ani lupagi ama amasung Punna takaman ahum lauki medal telida Services Sports Control Board na sanagi tara mari lupagi taret amasung senjengi mga punna takaman kuntaruk phangduna medal teligi khwaigi makok te leiri ngasi phongba pausi singi maruiba pausingi dama hauji Okram Umadini leire Umadini Thagachari Rajesh Kendra gi Selthum Mantri Nirmala Sitaraman na Union Budget lising ani kunmanga kuntaruk House da puthokiba Chief Minister na Bishnupur Jila gi kumbida Public Interaction Program da saruk yakiba Lanjenari basingi Prefabricated House sabagi thabak yengsinkiba amasung Uttarakhand da chathariba kuntrani pansuba National Games da Manipur na haujik phawbada punna takaman kunmari phangduna mari suba mafam da leiri haiba pausingna ngasi phongnariba pauche singi maruiba pau oiri Senba chahi lising ani kunmanga kuntaruki budget puthokiba chahi da lupa lak tarani thoi phawba income lak pamioi sing income tax thiraroi awang nongpoki damak donor ministry da chada nifu taret dasmik tarukki senpham henna thadakre haiba paw sana laibak Imphal Free Press Naharol gi thodang amasung Sangai Express ki edition ani makta tongan ba maong da headline tawduna ahanba paw oina phongli Thawai mangkraba amasung IDP singi kathokpa aduna ngasigi amadi tungi mirol kanba ngamgadawribani chahi yankhai henna pata pidana leiramba phibam sida aikhoi kayam kuina hingadawribano haina Chief Minister na phongdokhiba wafamna Manipur News ta banner headline tawri Popi yanthat pachatpada ayetpa pirakpa security force ki gari thugairakpagi mathakta FIR laukhatkibagi paw morning bell gi ahanbalamaida phongli Yelho missing loshina ba hotna batana tana Manipur thugaina basu hotnari pandam phangna bagi damak wakhal choibagi mahut punna chatmina si haina Chief Minister na phongdokhiba wafam sana laibaki anishuba headline oiri Chingi district singda MG Narega gi thabak chada mari futara mapan gi changda suba ngamkhre tampak tadi thabak suba gi chang ka hena hanthari haiba pauna Ichel Express ki anishuba headline tawri GST Reliance da Manipur na makok tare Nagaland na anishuba da leiri haiba paw People's Chronicle gi ahanbalamai da phongli Union Finance Minister na puthokiba Union Budget miyam gi natte Bihar gi election gi yenglaga puthokpa budget ni haina MPCC gi President K Mega Chandra na phongdokhiba wafam Naharol gi thodangda ahanbalamai da phongli Governor Ajay Kumar Bhala February 3 dagi numit mangani gi khongchatta Delhi chatkadawri haibasina huyan lan paw gi ahanba headline oiri Manipur Mail da kuntrani pan suba National Games da Manipur na weightlifting amasung wushu da medal mapan phangba ngamle haina ahanba headline tawri None district ta popi pambi singyan thatuna manghan khre haiba paw poknafam gi ahanbalamai da phongli Rajesh Thagachari Umadini Aroibada Maroiba Pau Mukhyamantri Nongthobam Biren Singh na hari National Highway 37 da RCC thong saba loisinba asina Raija sigi tongan ba lamjing da chauna kanaba piragani amato oiba tunglamchat amagidamak aikhoigi patsing ngak senduna thamba haiba hiramda malembi pat kanba numit ngasi pangthuli amasung Uttarakhand chathariba kuntrani pansuba National Games da Manipur sanagi takaman tarama thoi pangduna medal deligi mari suba mafam da leiri Pau loijare